Kairembikhok khunja singda Puba Thangba Ngamloidaba demand touba Amadi Aki Akhang Pibagi Mayokta ngasi Kairembikhok Lamkhai Waiting Shed meeyam wakat meepham chathakhre wakat meepham aduda saru yakibi maira paibi ki luchingbi livestream sunibala kaubi nupi amana hai Nomagi su nomlaga macha masu shing mahi machine tamhanaba honariba khunja singda Puba Thangba Ngamloidaba demand kaya tawrakpa amadi Aki Akhang pirakpa sui laibak thibane thawong asi senmi shing muthanaba honabani hainaso mahagna makata na phongdoki Nakalamaromda Furniture Association ki member Khongjang Brajakishwarna hai voter listing amaga chahum rom leiba kulasida yumthong marifurom de tawduna imung punari bane khul asi resource amata leizadaba mafamni khunja singna nomagi charagi damak sunomduna honariba sida senkhai thumkhai tawduna amade Aki Akhang piduna ahianba awaba piriba si laibak thibane thawong asi akanwa mongda kandem tawi haina su mahana makata na phongdoki Leba ngakpiriba koi puna mangna mase praja amada Puba Thangba Ngamloidaba koi kanosidagi step sidai kitang handokpiu haidana ngasi Kairembikhok praja puna mangna leibiriba aikoibu ngakpi senbiriba isilinau marumapang kwai puna makta haiba sangai tungwaise lepiu haina ngasi Kairembikhok ki maikedigi amuka jwana noluna ningsingje